ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯗ ꯑꯗ ꯁꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯂꯤꯗꯤ ꯌꯧꯔꯛꯑꯦ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯒꯣꯔꯃꯦꯟꯅ ꯄꯤꯔꯛꯏꯕ ꯄꯣꯠꯁꯤ ꯎꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯎꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯤꯞꯀꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯇꯤꯞ ꯌꯥꯎꯔꯀꯥꯟꯗ ꯐꯝꯃꯀꯥꯟꯗ ꯎꯅꯕ ꯎꯅꯗꯕꯗꯨꯗꯤ ꯗꯤꯁꯥꯏꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯑꯩꯈꯣꯏ ꯎꯅꯔꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯑꯃꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ ꯎꯅꯔꯁꯨ ꯎꯅꯔꯁꯨ ꯇꯥꯃꯣ ꯁ꯭ꯇꯦꯟ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯔꯤ ꯐꯤꯔꯦꯞ ꯑꯗꯨꯝ ꯑꯣꯏꯕꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯩꯒꯨꯝꯕ ꯎꯅꯔꯒꯁꯨ ꯀꯣꯀꯣꯃꯤꯒ ꯍꯥꯟꯅ ꯊꯝꯈꯤꯕ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯃꯤꯂꯤꯇꯔꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ ꯑꯩꯈꯣꯏ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ CRPꯅ ꯑꯩꯈꯣꯏꯒꯤ innocent people ꯍꯥꯠꯂꯤꯗꯨꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯣꯔ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯅꯤꯁꯃꯦꯟ ꯇꯧꯍꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯕꯣꯝꯅ ꯑꯦꯇꯦꯛ ꯇꯧꯗꯅ ꯍꯥꯠꯈꯤꯕꯁꯤꯡꯁꯤꯁꯨ ꯃꯥꯒꯤ ꯖꯁꯇꯤꯁ ꯑꯃ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯅ ꯈꯜꯂꯤ ꯍꯥꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯂꯤꯕ CRP ꯑꯅꯤ ꯍꯥꯠꯂꯤꯕꯁꯤꯒꯤ ꯆꯞ ꯆꯥꯕ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯄꯣꯏꯟꯠ ꯊꯝꯗꯦ ꯑꯗꯨꯅ ꯉꯥꯉꯥꯛꯀꯤ ꯑꯣꯏꯕ ꯃꯤ ꯐꯥꯔꯦ ꯈꯔ ꯍꯥꯏ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤ ꯆꯠꯂꯒꯁꯨ ꯃꯩꯇꯩꯅ ꯀꯤꯕꯗꯕꯒꯤ ꯆꯠꯇꯕꯅꯤ ꯈꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯃꯈꯛ ꯑꯣꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯒꯣꯔꯃꯦꯟꯁꯤꯅ ꯉꯁꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯒ ꯇꯥꯠꯁꯤꯟ ꯈꯣꯝꯖꯤꯟꯗꯅ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯈꯛꯇꯤ ꯂꯩꯇꯦꯅ ꯈꯜꯂꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯏꯔꯥꯡ ꯍꯥꯏꯕ ꯁꯥꯟꯇꯤ ꯄꯤꯁ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯄꯦꯟꯅꯅꯕ ꯊꯃꯣꯏ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯆꯍꯤ 3 ꯈꯥꯡꯉꯛꯄꯁꯤꯗ ꯇꯣꯉꯥꯟꯕ ꯐꯤꯔꯦꯞ ꯑꯃ ꯑꯗꯨꯝ ꯂꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ